Eshei Nongmai gi taibang shida Adombu SS Entertainment na taramna amukka na okchari. Episode asida ekhoi mayam punna Indian classical music ki RAAG BILAWAL gi maramda khara khangminasi. RAAG BILAWAL. BILAWAL RAAG asigi haurakpham thatsu that BILAWAL ni. RAAG asigi jati scale na sampurna heptatonic scale ni. Kakhatkiba arohada swar taret amadi kumtharakpagi abrohadasu swar taret mak leigani. RAAG asida sangit swar punamak suddha swar oina siznagani. RAAG asida khwaidagi maru oina siznariba sangit swar badi swar dha dhaiwatni amadi samwadi swar na ga gandharni. BILAWAL RAAG asigi anuwadi swar haibadi badi samwadi nattabada lemhoriba sangit swar sing adudi Sane, Suddha Re, Suddha Ma, Pa, amadi Suddha Ni ni. RAAG asida siznaba yadaba sangit swar biwadi swar sing adudi Re komal, Ga komal, Ma tibra, Dha komal, amadi Ni komal ni. RAAG BILAWAL asigi standing note nya swar di Sa, Ga, Pa, amadi Dha ni. RAAG asigi chalan khongchatti madhya amadi tar saptak haibadi middle octave amadi upper octave tana hena saknai amadi khongnai. RAAG BILAWAL asigi singing time gayan samaidi pratakal ayuki ahanba yuthak early morning ni. RAAG BILAWAL asigi machat moong asi RAAG kalyanga yamna manabana maram oiduna RAAG asibu pratakal ka kalyan haina su khangnai. Maram aduna RAAG asigi similar RAAG samprakitik RAAG singi marakta RAAG alhya BILAWAL amasung RAAG kalyan su amani. RAAG sisu khyal drupad dhamar amadi lok sangit khakta natana atai saisak singdasu yamna pamna saknai khongnai. RAAG BILAWAL asigi aroha abrohadana RAAG asigi catching notes pakarna gamagare gapa dhani dhani sa